Miyang tabiri bupumna magpu Daniel Kangjam na kurumjeri daram nokcheri. Matam sang na COVID-19 pandemic na maram oiraga lepluraba matung miyamgi damak amuk hanna purakli Impact TV Entertainment News kayagi paudam Mami Mapao. Ngasigi mari futara tarerak suba episode sida kari karam Mapao sing purakli bagi haibadu thamjeri. Ahan badu thamjeri aikhogi Imphal International Film Festival ahan bu oina Imphal da pangthokhi bagi Mapao. Manipuri cinema gi mapok numit Mami numit palan pangthokhi bagi Mapao na ani suba da thamjeri. MSFDS na sinduna tara marirak suba Manipur State Film Award lantokhi bagi Mapao na ahum suba da thamjeri. Mari Suma Pauda Saknaraba Critic Megachandra Kongbam ni iba Manipur cinema haina mingthon ba lairik pongki bagi paudam. Tararak Suba Manifa Festival 2022 Megi Tang tara manga da pangthok lagani haina laukthokhi bagi paudam na manga Suma Pao ina thamjeri. Numitara taruk ni chupna chathagadaba Festival of Cinemas of Manipur MSFDS ta hogdokhi bagi Mapao na taruk suba da thamjeri. Taret Suma Paudana Kun gani thoirak suba shumang lila numit palan pangthokhi bagi paudam ni. Aroy bu oina nipan suba paudam na sajibu charaw bat kumhai pangthokhi bagi Mapao. So guys, ngasig ahan ba Mapao aikhoi gi Imphal haina mingthon ba International Film Festival ahan bu oina MSFDS ta numit manga ni chupna pangthokhi bagi Mapao. Ahan ba aikhoi gi Imphal International Film Festival Padmasri Aribam Syam Sharma na hodokre. Haiba Festival asi Manipur State Film Development Society na sinduna April 2 dagi April 3 fauva numit mangani chupna Imphal gi Palace Compound laiba Manipur State Film Development Society gi auditorium da chathakivani aikhoi gi Imphal haina mingthon ba ahan ba International Film Festival asina lamdam asigi filmmaker amadi film bu pamjaba mioi kaya da anova inot amadi piba ngamlagani haibagi achova thazaba thamli aikhoi gi Imphal International Film Festival asida Directorate of Film Festivals Ministry of Information and Broadcasting Government of India gi Deputy Director Tanurai Assam gi filmmaker amadi critic Utpal Bor Pujari Meghalaya gi filmmaker amadi critic Pradeep Art and Culture Department ki Commissioner Mongjam Joy yauna India amadi atopa leiva kaya dagi lakpa filmmaker amadi director kayana saruk yaki. Festival asigi ahoba numita Manipur gi saknairaba filmmaker Romi Mitegi aikhoi gi yum utki. Festival asigi manung channa Ukraine, South Korea, Norway, Philippines, Germany yauna tongan ba leiva kaya gi film sing utki. So here we are here with Pradeep Kurba sir, who is director of UDU and Onata. Thank you so much for participating in this Kogi Imphal International Film Festival first of all, sir. So how do you feel coming here in Imphal? Well, first of all, I'm thankful to the organizers of this festival. Truly an honor to be back here in Imphal. I really love. Last time also I had come with my film Onata. It was so amazing, seeing the kind of enthu the crowds out here now. And now coming with my next film Yodu. I'm really happy and really excited. I'm looking forward for today's evening screening also. Yeah, well, we are all here to see that also. So how's been the journey till now? Like how is the festival? No, the festival is amazing. I feel this festival should continue every year, and plus I think it's very important for the government also taking part in such prestigious festivals, and I think this is the way it can bridge the gap between the film lovers, to come and get an opportunity to watch lots of international films also. And I hope by next year there'll be growth. We'll see more films coming from outside the state, outside the country also. The sharing of the movies to interstates is another thing. And are you looking forward to collaborating with any of the artists for the Meghalayan films from Manipur? Definitely, because in Yodo, I had technicians from Manipur also. I had technicians from Assam, from Sikkim. So now, if technicians can come on board, why not artists? I think if the script demands, definitely, I would love to collaborate. I would love to, exchange of artists coming there and working on Khasi films. But for that, we need the right kind of a story, a right kind of an approach where they come on board and And I think it's an opening for a market also. Who knows? We bring a superstar from Manipur in a Khasi film, and maybe we can market out here also. I am the artist. I am no need for introduction. Congratulations, I have started to do it. I have a the Isagi the Makta. Amana Proxene Awards
North East ki oina best female actor oina mana su phangbirakhraba adugumai sigi ko handaki yamna nungaiba pungpham ni se kai phobige yam nungaiba phawe hai tare artist ki di ku hotna jamanje hai tare sumaine award ama phangba khoida sugumba ma bibiba migna recognize tawbiba sugumba sinidna koi artist koi di nungaijaba hai se koina wana hotna jawbugi ma hai se ado yam nungai hai tare notice ki award ama phangba after marriage hai tare adum yam ka muka hen hoda ningbagi hai tare long matungda mina to khradara pot khradara kaina hai budo ado ai kudong chawon songe sidai so amuke hen hoda ningbudo ado sudum phaw hoi adu masu leire mana achauba masu leigre aduga adugi mathakta ju ngasi akoina ichena lakpiri se issue hana akoigi assamese ki film ama ki screening tawgadogi mayam putna yengmina na lakpani ado sigi experience ju habiyo aduga ngasi discussion su tawgre ko ngasai wari watai mayam sanagre experience yam nungaiba film am ju oigado male se kamai tawbi sigi issue haiba film se khora di kuire namgi base ada aigi oina ani suba assamese movie ne ado chasu wari sabu yong sane keno tawe ado sigi movie je namgi bate yam wagi aduga sida imphal da ulli se sina ai oigi oina so ahan mane ene yeng jadoi se mamang da si screening tawgi assam da haidi guwahati da adudai da baton tawre hai tare la o ko roin taw da ise shooting on khaglai badagi kai thokpa yada da na chatki deba aduna ai gi su ahan boina sida imphal da lairiba ai film taw mina jaba mayam ai nusi be mayam ga hai tare ko ngasi punna yeng mina dori sida ida haidi ai gi su ahan ba mayam su ahan punna yeng mina dori khan bada amuk su hena nungai ba pawe hai tare thank you so much iche yam nungai ba pawm ju takpire ade che yam nungai ni yeng mina je thank you so much tam pibi gi damakta Festival asina filmmaker amadi film pamjeba miyoi singda hen inon haptuna fajeba amadi magun leba film kya puthora po orison hojik lobir si ani subam pauda Manipur gi ahanba Manipur feature film matamgi Manipur release tawkiba numit kumja 1972 gi April 8 buning singduna Mami numit palan pangthokhibi gi Mapao Manipur ki ahanba feature film release tawkiba numit kumjali shingamaga chamapan humputara ni thoigi April 8 buning singduna taraga mangarak shuba Mami numit palan thauram pangthokre Mami numit palan thauram adu Palace Compound laiba Manipur State Film Development Society MSFDS ki auditorium da Film Forum Manipur amadi Manipur State Film Development Society na sinduna pangthokibani Mami numit palan ga mari lainana thauram adubu saruk yaba lakiba miyamna Manipuri cinema gi ningsing yumbida haikat laikat tamduna Manipuri cinema gi layoi khraba lamyan basingi mafamda ikai khumnaba utki Manipuri cinema ki sahi yang khai se ngasi sapchana suba siam trina nusiba tumba numit amani ai sana pokpa matam daso hairiba sahi yang khai se ge pero Manipuri cinema na maru hun badagina ngasi phawbada kun hingba asiam thin ngonda yamna leu phawba mani haide so in khanje lai basi akhoi da India daso New India akhoi gi film cinema New India cinema movement se masin lakpa matam da Madugi Hodunani Lam gi residence in Machi Sokolaga Lakis Basi. Tarangar Suba Mamiki Numit Asida Yao Panjabashi Untong Nungakre. I don't director power in a sissy. A creamia Yamna Pamna Matamdala Kuji Mili Pintalam Bashi a quick on Hong Denami. Quick Tangbandani. Imagine family award phangna lepakanda receipt the wingai mi bholer banate akhoi kalegam te help phangdala Manipur film adum lamak gatani aigan khangde amak akhoi producer sing se yang wala namak bagatani kali noibu film ji consistency yang wala mi Manipur da ibu to mi matamda ai mafamachi laurga yanan ba office Manipur gi film gi namta office linga mi se aina linga mani si mafam se aina lugjaram aligi makhala ai equipment mayam si lejer mani keno akoi mit tagi pitai film namda ba kangbu di khangoi film am lamning ka kanda nong tabu ki shot am lamning ka kanda akoi se camera le tudna khut Kolkata lagi chel ga Kolkata lagi akoi laurga film sinami Manipuri film di culture
ताकपनी आई फिल्म याम यंबियो पृथ्वी में मसखंग जे कोई कल्चर दनी आई नते ने मणिपुरी कल्चर दनी है व्हाई डोंट अंडरस्टैंड दैट आई नते आई बन श्याम शर्मा को मुझे कोक्थों थोलकनी बट अखोई कल्चर से अराइब कल्चर नते यामना मगुल लेबा अदुनो पिसक पिक खोइना पृथ्वी दा हाइगत पंगमले मयाम दा अखोई सिने ताक पंगमलेरा नुमित असिगा मरी लेनना देवेंद्रो चियाम गे बेस्ट नॉन फीचर गे मना फंख्रबा अयेक सिंगी पुखै अमदी रोमी मिचे गे बेस्ट फीचर फिल्म गे मना फंगबा ngamख्रबा अखोई गे युमसु उतखी Manipur cinema na chahi yankai surakpa sigaloinena makhata na su phaza phazaba Manipur cinema kya puthorak po oyer sanu haina Mami Mapao gi maikai dagi thamjari ahum suba Mapao da Mami numit ka mari leinena taraga mari rak suba Manipur State Film Award sing langthokhi bagi Mapao amuk khangminarase मैं मुतराम नोक्चरी अदोम ने यंगबेरी बसी ममी मपाओगी अनोगो एपिसोड ने अदोम अखोइन हौजिक लेजरी मफम असिना 14th Manipur State Film Awards 2022 की थौरम अदो कन्ना पांगथोकलिबा ऑडिटोरियम पैलेस ऑडिटोरियम अदुदने ngasi 2022 अमदी 2000 ममांगदा लेरिबा खोइगी कोविड मनुंगदा अवार्ड पिहौद्रबा अदुगा मयामने am pamna yengiba film sing dudagi best actor actress best director best film mayam ama khangalaga ngasi award function adu pangthoga yentopagi thौरम अदुनि अदुना फंगलिबा awardee singdagi ngasi mayamda thenanjuduna wari watai sanazaraga akoi ngasi celebrities ayamamdi akoi auditor manungda leiramadra haina khali adubu moina tholokpa matamda akoi mayamda aifetang matam khara lawrga wari sanabagi tanjadu bizage mayam punna mijeng tamnasi Mami numit ka mari leina Manipur State Film Development Society na sinduna taraga mari rak suba Manipur State Film Award lanthokre tongan ba category gi punna mioi nifu mari da Manipur State Film Award sing khusinaki Romi mitai gi aikhoi gi yumda best feature film Devendra Thiam gi ayek singi pukai da best non feature film best actor male da nungsi lottery faure hai gi ningthauzam silhaiba amadi apaiba leichil gi bises huirem da pikhi loinana transgender amada best actor gi mana planthokiba asi handaki asina ihan hanbasu oiri best actor female da nungsi kaithel gi and bizu amadi impact news gi video editor oina su lairiba aikhoi gi yum gi editor ningombam johnny da best editing gi mana khusinaki music akoina mayamda thene hanjgodurba adugumba filmmaker ama mayam yam respected oiba aduki matik maming leiraba mayamna ming de hekta bada adum film do yam nungairani na thazaraba aduga awards aduki matik decorated oiraba adugumba filmmaker ai yamba romi metai hojik mamim pawda mayamga punna leire adu yam ke nogi akoi gi yum habse film je hojik best feature film jo phangbire he yam aduga aduki matik akoina ju yengma matamda magi trailer gumba amagumba yengma matamda ju yam interesting oigo yam film je hojik Manipur gi film je hana gi chanari ba loncha chiga kitang thaina ju chatle aduga change ama ahum mum purakadaba male ha thajabam phange hai tare yam kai thambini gi hoi ado film je hoi hana duga pukhen khena bagi kanobudi nate adubu magi film dugi ko ma'am na hena yembiragadi hena nena bude hena noai gani hena lowe hadi masi issue based story ni matama ko gi 2011 da November gi dai da ko gi phumsang sing tumna mai thagi ba adu dagi reflect to gi ba story mane aduga tasing na ina ai gi mission nama hai tare ma'am na film si yembiragadi especially cinema house apabada yang hanjaringe maramdi aigi mission si loktak ki real ambience se ai cinema theater hall manung da porak pas aigi kanone aigi mission nama haitare ado film si ko ge 5.1 surround sound the design to bani aduna loktak ki yamna ameng manung sitna akoi ge kambong da theng bagi kambong takna singi makol isingi makol uchek singi makol ayuk nungdang da hawa khong ba kaujeng haro gi makol see everything ko detail layers si long no ko na ga adu maina sound design to film ne
kitang mahau man lawja ba matam da jo adum ayamana pb ningi ba mahau do dum phangbra na jo khanjai aduga yam interesting oi bamna hojiki angang jiga adage khoi gi singer oi na jo ma lai re khoi gi yam sorry senjam casting gi area je yang pa matam da yam interesting oi kamaina khanbi bano hoi hoi child actor se mongoda ahan ma lila yam to bo khop ma thok ta de haba aidi ahan ma da ma hi phajana tong khatpa ngamba hi mama heda leiba ngamba hi dagi songdara iroi ngamba se hana thi bune ado do thangara kuna sanbidna thausanbidna hojiki yamna nusiraba akoi isa haitare hojiki priyoje se thengna rakune akoina hojik laijariba se yamna honorable oiraba akoigi Mrs. Huirem akoi best actor male award ko oina phangbigraba hojiki 14 Manipur State Film Awards 2022 asida Mrs. han bone kari bhobi ge sare award su khutta paibiri ko and kari bhobi ge akoigi hana ge koina struggle tawrkiba ko ki mayam ningsing birakra kamai tobi hoi akoigi apai balachil haiba cinema se film ase chahi mari hen more than 4 years na changi sigi cinema se complete oina ba hona ba matamda aduna obviously harauba phawe adubu ai khitang sok ki oi haidi male category haidana harakpado adubu later on aina khalle haidi nupi sing sigi dagi magi thauna duna haidi hendorak padagi haidi nupa marakta haidi tilalak pra haidana ai wakhan mayam ma khalle na jagana haidi judges sing da haidi sigi akoi transgender gi matang de aware oiba wat pagira haibana chingba angoda su question mayam ma lai ko adubu yes acknowledge sorok pase haidi akoi gi Manipur da natana Manipur khakta da natana akoi gi India da so ahan ba obe toine transgender actor ama haidi best actor award oina ga pirak pase aduma sigi acknowledge sorok pa se sigi da makta de ai akoi gi Manipur state film development society bo ai haingai laitara thaga ko phongdok chari adu matung ta badadi transgender actor sing su akoi gi Manipur film industry se kanbada achoba thaudang lomina se adu transgender gi piriba rights rules act su phazana akoi gi film fraternity gi ahan sing china su khanghaninge adu transgender actor sing sing su haidi specific oba platform ama thambina ba haidan ai haijage isai sana pami balana do isana mamutana khangbiyo isana bu khang taragadi hotna ba bu leptragadi adungi pandam nongmadi soidana phangani haiba phamjai haijage Maise business aduga mukasu congratulations once again ko aduga matung ta bada ko business aduki adum ko ki screen da muka dum yengningi amu uningi adana ham to ina kumbiro nga jage hai kumjeraki thank you so much hojik akoina laiminebisi mayam na mayam gi favorite actor haidar mayam hek ubum ta maithong da dum minok ama dum yaudana laaba akoi gi misak yamba boni gani yamba jinga si akoi gi 14 Manipur State Film Awards 2022 as the best supporting actor male gi adugi mana phangraba makutta sai gi mana ji paidun lemne yam kai bhobi gi yam nuai di sigi kano sigi aina sigi particular character sida sumangli la dagi la kano sumangli la on sana ki ba sumangli la competition da so hope ka tau gi ba kano character mani competition da la live active ai tare matam no no ri ba sumangla kaim tar te ma'am na di thajana ba lai asponi mantri samsang sa nang tarak pa yai ga ado ka sunu ai ta ba lai gi de ado handak ꯑꯩꯈꯣꯏꯒꯤ ꯑꯣꯒꯣꯛꯇꯝꯅ ꯁꯤꯅꯦꯃꯥ ꯇꯥꯏꯁ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯦꯟꯅ ꯃꯑꯣꯡ ꯑꯃꯁꯨ ꯑꯅꯧꯕ ꯃꯑꯣꯡ ꯑꯃ ꯃꯍꯥꯎ ꯑꯃꯁꯨ ꯑꯗꯨꯝ ꯀꯦꯔꯦꯛꯇꯔꯁꯤꯗ ꯍꯥꯞꯄꯤꯔꯛꯇꯅ ꯑꯩꯅꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯈꯤꯕꯅꯦ ꯑꯗꯨꯗ ꯑꯃꯅꯤ ꯍꯧꯖꯤꯛꯁꯦ ꯀꯨꯏꯔꯕ ꯑꯦꯛꯇꯔ ꯑꯣꯏꯔꯛꯏꯁꯤꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯏꯁꯥꯁꯨ ꯍꯧꯖꯤꯛ ꯏꯁꯩꯒ ꯄꯨꯊꯣꯛꯇꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯒꯤ ꯈꯣꯡꯗꯥꯕꯒꯤ ꯃꯃꯤꯗꯁꯨ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯈꯔ ꯎꯖꯩꯀꯣ ꯑꯌꯥꯝꯕꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯄꯨꯈꯠꯆꯒꯦꯅ ꯈꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯕ ꯃꯥꯜꯂꯤ ꯌꯥꯝ ꯀꯩ ꯊꯝꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯩ ꯄ꯭ꯔꯗꯛꯁꯟ ꯂꯣꯝꯗ ꯁꯨꯝ ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯨꯝꯕ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯛꯇꯅ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗꯁꯤꯡ ꯄꯨꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯒꯤ ꯐꯤꯂꯝ ꯑꯦꯛꯇꯤꯡꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤ ꯌꯥꯝ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯣ ꯑꯩ ꯑꯗꯣꯝꯂꯣꯝꯗ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯤ
नुंगाइजे अखोइगे दाबो निना हुजिक होगलकदिबा आर्टिस्ट सिंगु पुखतनिंगबा अदुगा प्रोडक्शन हाउस निखतनिंगबगी अदुगुमगी अमा पुकनिंगदको यामना अखोइगी याम नुक्सिजबदो अखोइगी आर्ट की लमजिबो अदुगी ममी ताबिबो उ अखोइ मतुंग ताबजु दाबोनी अदुम अखोइना अदुम दाबोनीना लाइरिखैदि अदुम आर्टिस्ट ओइना म ओइना अखोइ स्क्रीन जु उनिंगे अदुगा अमुकजु अखोइ इम्पैक्ट टीवी माइकैदि कंग्रेचुलेशंस अखोइगी दाबोनीना पुकनिंग थवा याउना हक फजना तौजबगी बिदुगी ममलनिने मतुंग ताबजु जुम फंगकनी हाइना जु थाजैको याम नुंगाइजे दाबोनी मतम खर काइथोकपिबिगदमक्ता थैंक यू सो मच तरागा मरीरक सुबा मणिपुर स्टेट फिल्म अवार्ड फंगलखरबा अमदी फंगलखरबी सिंगी मफमदा ममी अपाओना याफे पाउजल पिजरी मणिपुर सिनेमा हाइना मिंगथोनबा सकनारबा क्राइटिक मेघचंद्र कोंगबमनि इबा लाइरिक अमा फोंखिबिग मपाओ अमुक थमजरी मणिपुरी सिनेमा हौरखिबदगी ngasi फावदा ओइरक्लिबा फिबम सिंगी मतंगदा सकनाइरबा क्रिटिक्स मेघचंद्र कोंगबमना इबा मणिपुरी सिनेमा हाइना मिंगथोनबा लाइरिक अमा फोंख्रे लाइरिक फोंबगी थौरम अदु हौखिबा एप्रिल 3 दा जवाहरलाल नेहरू मणिपुर डांस एकेडमी दा पांगथोखिबनी मणिपुरी सिनेमा हाइरिबा लाइरिक असिदा मणिपुरी सिनेमा न चही यांखै शुरकफगा लोइनना लमदम असिदा सिनेमा की इहौ लाखिबदगी हौरगा ngasi फावदा ओइरक्लिबा अहोंबा अमदी हेंगनरिबा खुदोंग चादबा कया याउना सकनाइरबा फिल्म मेकर सिंगा उनरुवगी वारी कया याउरी अखोइगी फिल्म सिंग करम हाइन तौरगा खरे हेन सीरियस होइबा सोशियो पॉलिटिकल इकोनॉमिकल फैक्टर्स इन रिलीजियो फैक्टर्स इन अदुगा इंडिविजुअल एम्पावरमेंट करी करी लेगे फिथिरगा हल्लगा नसाइगे अखोइगी पुंसीसना ngasi ताबना ज्ञान ताबरबा तनसे पुंसीसे करी ओइरिगे हाइबगी अदुंबा खरसु यांगबा फै अखोइगी तौफुम थोपा खरदु तौमिनबा याय अदुदगी अमु अवाटपा खरम वाटपा करी वाटी चिल्ड्रंस फिल्म्स मणिपुर दा वाटी मदुदसु एम तबुय मणिपुर सिनेमा हाइबा लाइक असिना लमदम असिगी मियामदा मतौ करमना मणिपुर सिनेमा हौरखिबगी हाइबदु खरद ओयबसु खंगहनबा ngamlagani हाइबगी थाजबा थमजरी मतंग स्वाइदा यामना तेम ब्रेक अमतंग लौजगे खोंगले यांग हंजरके इंपैक्ट टीवी मिटिंग तादुना लेबियु Welcome back. Adom nim yang tabiriba asi Impact TV da sandok chariba Mami Mapao gi marifutara taret lak suba episode ni break ki matungda puzarakli ba Mapao asina tara rak suba Manifa Festival chahi asigi oina May tang tara ga manga da pangthok lagani haina Manifa Festival gi director Wainila Chandana laukthok ki bagi paudam amuk yang taminasi तरारक सुवा मनीफा फेस्टिवल सही असिगी ओइना मी तरागा मंगादा पांगथोकलगनी हाइना मनीफा गी फेस्टिवल डायरेक्टर वाई नीलचंद्रना लाउथोखरे फेस्टिवल असी थौना अमसुंग फिल्म फोरम मणिपुर अनीना पुन्ना सिंधुना कक्चिंग डिस्ट्रिक्ट के कक्चिंग फौशुपात लेकाइदा लेबा कक्चिंग ड्रामाटिक यूनियन के हॉलदा पांगथोकदवनी हाइरी फेस्टिवल असिदा कुमजा लिशिंगनी कुनगी जनवरी दगिना लिशिंगनी कुनगा माथोगी डिसेंबर फावदा प्रीव्यू नत्रगा सेंसर तौग्रबा मणिपुरी अमसुंग मणिपुरी ट्राइबल डायलॉग की फिल्म सिंगना सरुक याबा यागनी हाइरी फेस्टिवल असिदा सरुक यानबगी दमक फिल्म एंट्री के अरोइबा मतमना मार्च कुनगा मंगानी फिल्म स्क्रीनिंग ना अप्रैल कुनगा तरुकता पांगथोकनी फिल्म नॉमिनेशन ना मे अनीदा लाउथोकपगा लोइनना फुल अनाउंसमेंट ना मनीफा फेस्टिवल निमित्ता लाउथोकदवनी हाइरी अखोइना लेप्तुरिबसी 2019 दा 19 भावबगी 9th मनीफा दा पांगथोकरम मतुंगदा 2020 अमदी 21 अनिसिगी फिल्म सि पुन्ना लेहौरी अदुना 2020 की जनवरी दगी होना 2021 की डिसेंबर फावदा अखोई प्रीव्यू
नत्रगा सेंसर तौखिबा अदुमलबा मणिपुरी फिल्मसिंग अदु तरासुबा अदुमलबा एपिसोड तरासुबा एपिसोड मणिफासिदा अखोई पुन्ना पांथोकजगनी तरासुबा मणिफागी अनाउंसमेंट से तारीख 12 था मरी 2022 ngasi asidagi akhoi tawjare aduga film asida competition asida yawba yaba manipuri film sing aduna tribal dialect film ga yawna punna January 2020 to December 2021 punna sahi ani sida namhiba film forum manipur na preview tawkiba aduga censor bona censor pi hiba dum film aduna koi competition asida yawba yagani tarasuba koi manifagi suma thoram asida koi thammiba mana sing sigi makhal se tung mayam da khangan jege akoi mana kunga mari thamjai ahan bada best manipur feature film haiba ma akoi masida case award momento amadi citation yaugani hari samana ni yaugani aduga case prize da dikhenagani aduga mathang da ani su the best actor in leading role female aduga best actor in leading role male best director best screenplay story best music director best playback singer male best playback singer female aduga best lyricist best editing art director best makeup best costume best actor in supporting role male best actor in supporting role female aduga best screenplay best cinematography aduga best choreography best background score best audiography best style artist aduga maipak sana manipuri jagoi isai lifetime mana haidra maga jari aduga mathangda neta irawat lifetime award in manipuri cinema haiba maga thamjari aduga aroi bada neta irawat lifetime award in sumang lila da piba maga punna mana kun mari ni kon thamjari se ada masida kona loinamak si my case award ta khena belai regasu akoge memento citation amamam soidre inagani ada masagi megi tang tramnga hariba nimit sida pangthokadabanina maru oina aikoi megi tang tramnga sima film ga mari leina mathok toram punamak aikoi roi lep kaduri bani Chahi khudingi leptana chatharakliba Manifa Festival chahi asigi oina mai pakna pangthokba ngambu oibiu haina Mami Mapao gi maikhaidagi yaifa mangol pizari April tarik taraga mari dagi April tarik kunngamapan fauba nimit tara taruk ni chupna chathagadaba Festival of Cinemas of Manipur MSFDS ta hudokhiba yampao amuk miingtaminasi Numit taraga taruk ni chupna chathagadaba Festival of Cinemas of Manipur multilingual hudokri April taraga mari dagi kun fauba numit taraga taruk ni chupna chathagadaba festival asi Manipur lainga ki makhada Manipur State Film Development Society na sinduna Palace Compound laiba MSFDS ki auditorium da chathakivani Festival of Cinemas of Manipur na nungairaba film kya miyam uttuna Manipur cinema gi masak hena thokhanba ngambo oirasan kungi nithoirak suba sumanglila numit palan April ge tarik taraga nithoida Palace Compound da leiba iboyaima sumanglila sanglenda pangthokhibagi Mapao khangminasi kunga nithoirak suba sumanglila numit palan pangthokre Miyamna pamna yengna kiba sumang kumhai maibado maibido mapuroi badogi maiva savada maming chatkiba moirang them borota chahiya sigi ibo yaima manapi duna ikai khumnaba utkre Sumang Lila numit thauram adu Manipur State Sumang Lila Council na sinduna Palace Compound laiva ivo yaima Sumang Lila sanglenda pangthokivani
sumang lila sida ngaujaraga sumang lila siga ona troida sida laksaba digumba isak aman sumang lila bu bisukti ne degi pamjai sumang lila si yengjaraga yumda hala kapus yawe sumang lila sida liba mayam se khanaruraga ngang oi di kalam de duga jik saukhlaba matam sida sumang lila sida piriba masigi impact se masig karino sum nei na atok ki matik tremendous way yam quite way aduna masi sumang lila se khoi gi di yam chakthok chane gai way aduguma posak ama area amani haina akoi lokje pau tamna bagi aduga kunai bu semdo na ba sason toriba ningthau bo oire sarkar bo oire madugi khara soiba sing adu yamna mang puthok ngam da su puthok na ba adu koi gi channa kanglon kaya singste pugai ba hong darna ba koi fije dakse koi gi lamsat sajar asina sing asi yamna thijana gupna ai ba kanguni yang birakan da stage da perform to ba dugumba yamna tangba bharat ki mafam kaya da lai samna haira kan da bengal da jatra aina adu sumang lila ga jatra ga matam amadu sumang lila si jatra wali haina rambi adu sumang lila sumang kumai hai nama koy toki asigum dawa ko sumang lila de asigu tholom yaupi na sumang lila yang ni hai dun le bi rak ba tungan ma pun de le bi rak ba unna ma ko soi na ko nai kai na ko sari Khunaya sigi mit mai oigedaba sumang lila kya makhata na puthokduna miyam afaba madi chakhat lambi da changmin si haima wafam asi mami Mapao gi maikeri dagi thamjari hojik aroibu oina amuk ileng taminasi maitei sing anobu chahi hobun numit sajibu charauba harau tayam ne pangthokna khibegi pauta Mitei Furuf ki achauba kumhai singi manungda ama oiriba sajibugi nongma panba chairauba kumhai state asigi mafam kaya maru oina tampaki mafam singda harau tayamna pangthoknaki kumhai asigi mapung oiba machat ama oina yumthong khuding mathel lukoi kaya langnaki ningthina thong thaklaba chaluk sing thongal da thadoktuna tekta kaidaba nungai yaifaba chahi amagi damak thauni jaki Nungthilgi matamda thamai banda laiba chairau ching amadi singzamai da laiba chinga chingyauna tongan ba tampaki mafam singda lairiba ching singdasu chingkanaki Anoba chahi asina lakpada iramdam asigi miyamgi punsida afaba nungai yaifaba watapadaba purakpu oirasanu haina Mami Mapao gi team gi maikei yaifa pausel pizari. And that's all we have for you in this episode. Mathang episode anoba Mapao kya galoina na amuk lakchege. Until then, keep watching Impact TV and yes, never forget to subscribe to our channel and to leave your suggestions and feedbacks in the comment box. See you. Bye-bye.